Amam anganbu khaibiriba he surjade koro anganbu ibungo. Tolabina naina katsariba ngamjaba hailaigi puja se latnadana laubiyuko. Nanai singbu matam khudingmakta thaujanbiyu he jagat ki mapu. Jamuna. Jamuna. Haba, isia. Puja loirabro nangbo. Hoi. Kari thabak laige itha thajadana. Hai, isi se nanga wari mata sanagedana lainine. Oh, mangonda lenkhatsi isi. Yare. Pida somda. Yare. Kari matangi wari oibirabano isia. Atai karisu nateda. Namo Radhagi maramdani. Radhagiya. Nati mabu laikibro. Isia. Imau Radhadi ayuki lai hai lai sak ising thaurang pumba loisillamlaga magi ashramda chatkre. Yungi makhadaga ngahakta pothajaba phangba imau nateda ise. Ashramgi angangsingdo magi mikup amata thaduknaba yati. Nangna namo Radhabu thagat pasidi agedagini. Ise. Lai masu phakhra boire nangi namongsia. Isa nupadona hek laikhidabadagi. Mapuroibagi mingda ashram linkhatuna chahi kullomsi asol ana leita laira kayagi seba tawduna mapunsi lenba ngamlibasibu karama nupina ngamgadagini se. Namauna tawriba thabaksida nangdi yamna harauriba zatnine. Ise. Ha. Mabu laurubadagi natro nacha nupana mapunsi tenkribado. Ise. Waridubu. Masaknaga phajare mingna Radhaga hek kaushalle. Nongmadine Wathok chawi Radha oiba soidrabani he nang. Ise. Nangdi namousina sanariba aronba lila mayamsi nang karimata khangdra manene. Ise na habiri sibu aigi imauna karibu tawrabagi ise. Hai ngarangdasune bazar gi hotel da police na pharaba lamchat naidaba nupi mayam ama Radhana ne magi arsam da pukhiba aigi imitsi mang hek horibani. Khangabra se thajadraga ne khabar gi lamai sina yeng tu namong nupisina lamchat naidabi singsibu punana ba police ka wari sanabagi photo yauri bisi urabra sa se yengune se bhaishan na bra yengo ba se is mangedana tawrisidia karima tawnoni aina ngasi urisiba is aidi mangjari dako mana laita laira upai laijadraba angangsingbu mahi tambiri asol anagi seba tawribani haiduna chatlibasidi oktabi mayam si panaba chatpa oiramlaba Thabak selibani haiduna bu mayum thadokuna miramdaga yam chattai ha mapuroibasu yaudраbi nupi mana karambali chatlamgani haiba nangbu khangba ngambro se mantri officer ga sangga tawduna gari ga tongmina yam haibani ko namousina ne laikai sigi izat puma loina chen thalabani laikai gi nupi singsina magu sinari base kuirabani nang section jaw he ise pumna ai bhap ta jare phai Masidi tawngambido yumsida handa halakijanu aigi ite khanghange mabu ina imauni haiduna yumsigi makhada thamkigedro khangani dra hai laibak Wathok oiduna mimang phamdringa sidane yumsidagi kokke chalanko ain hairi se nangbu nusiduna haibani ko ise thabak yam heuri thengre ai chatlage ai chatle mabu thajaruba ise kaya dalalamla Gari da nupana hanaga thila inhi kaya da usitribano yengune hey nang imung da changkinu ngai ko ima nang na tawrisi karino ha karino lai oi khrabai zadana tana imung sigi izat chanmam puma nang na noroki kom da chingthariba karigino ima ichin sina nang inaram chatto paningde hojingmak yumsi thadokdu nang chatkigedabani khangabra ima Namong na kari iran lamjakhrabagi is kari iran lamjakhrabagi kakaina hey tawngambi aphaubi zatnai dabi nangi thotna mengba lawnam wahaido ai taningde tukat chaine lengbi khro nangi oktabi singi punpam arsamdu da chatpi khro oh imagi wakhalna adu yauraba imagi thamoina namobu thajabidrabanina ai yumsi thadoktu na sacharage hayeng tungda upai leijadraba tolaba thawai kayagi dama namogi punsina hingli khangbirakpa mikuptadi namobu loksinbiyu ko ima loksinbiyu ka kaidana imagi khongyagi upul namongna ikok thaksida hey na papchen man na khutunaga ai khongdaga solakanu ni nangwa solakano nangda yumsidagi jappi khro chalun he nangboy kai khangdabi chalun he ima Itay ma kari thabak lay kya?
Sar Mahesh unarubani. Oh. Rakesh, ngasidi nangbu thengnaba tan yam chare. Wari amta sanagisi. Itay magi wari du na naw bhap ta jare. Aigi nupi khainabada itay magi darkar leite da. Mafam si secretary ni itay ma. Bimola mara leite haiba ai khangi. Mabu lausimbiyu Rakesh. Wafam si aigi lanai ni. Masida itay mana bizar pati amagum wayan gadaba na teda. Hoi, nahak mantri gi masani. Nayambana achauba police officer oiri. Thika tawduna nakhutta sen wata na thoi. Apamba nupising maman piduna loinai haibasu. Ai chap chana khang. Itay magi sidi aigi maramda yam munna khangbai wani ne. Adu oiragana itay magi su apamba mamaldu kayano. Nanaw hekta pijirage haibirodana. Rakesh. Itay mana nangbu thak yamna wangna khanbani. Adubu nahaki ngasigi wahising ngasi. Ai su nangbu nasak munna khangba mini. Nangi tat pat ki thabak sida thajaba apangba mi oi karana. Khabar TV radio da pangangang pangi basida nangangak yam haigalene. Asumbagi damag isor leibani khakawgan. Bimolado aigi ashram da sangjafam lawduna leiri. Nangna mabu hayeng mak loksinbiyu. Aina loksinba sungam ngamloi hairdi kaidodoriba. Nupibu ot naibagi mayokta leibak sigi ain kaya leiri. Yam sakti lebe wani ne. Yengna taredna. Aduga masimadi khangjilu. Rakesh aingonda singna rakhiba midi lemna khak thakidri. Karisu leitrabi nupi nangumbana arsamni gaina shirum narumba mayang khomjindna tawjari do aina losinge ninglakpa mikupta losinba ngamba mini khango. Oh, Rakesh. Nang asawbana thumatla male. Taibang miyoiba aikhoise nungsi chanana hingminnabadagi ahenba kari leirige. Nang munna khalu. Phare itay masale. Chalabro. Satkrene. Magi sama sanskar tawriba gai dunine. Hui gi mutta gadana khongna tawrisi yong. Mala, madam, nangi phidubu kayam watlige. Mamme loisalone. Majit khajikta ngaire loisilagi meda. Loisalo. Adugane nakhoi mayamna aingonda madam haina kawbase aidi onthokna pamjakhidre. Madam haiba wahisina thamoigi marise lapna leinabagum khalali. Isema haina nungsina chamna duma kawo. Adudi ngasidaidi ichima haidana hekta kawjarage. Ngaikho. Aina ngarang hotel dagi purakhiba nupi singdubu doctor na check up tawkhrabra. Ahoi. Doctor Rani laktuna yengame. Kaisu akaiba leite harame. Aduga blood test tawnaba isu pukre. Phare. Hingnanabagi lanphamda nupi oibi singna masagi hakchangbu senda lambi oina sidinnaраklibase thinghongnaba hotnagadabani mala. Achumbani chema. Makhoibu counseling ningthina tawduna lanna thanguraba khongthangdo chumthokpigadabani. Ichemagi mamal yamlaba poktak singduna makhoigi maphamdadi anoba mapok ama gumkre. Makhoidi ashram sidagi mayumdabu haningdre kaina hairaponi. Madu yade mala. Mafam sidagi matik chaba simpham amamam hehanduna masagi senthok lehallaga mayumda mapuroibagi seba amadi masa masu semduna tangdu leitana lehankigadabani. Isasa numitare nangi nafamda changnaro lao. Ichima ngasai di lekai miyamna ichima bu na bala ambane. Kari matangi ni hairamge. Ichima ga wari sananingi hairame. Aidi handaki matang si ichima bu su khara cheksinna leheningi. Ichima na nupi oibasida ayam chingne. Nupa nupi haibabu karino mala. Nupi na samasida asawba thaudang kaya lauri. Ichima nupi yaudana karamna samaj lingba ngamgadoribano. Asumbane. Khungang singda leiriba lairik laisugi mangan phangdriba nupi singbu siksagi anauba mangan pibiduna mikap thoangadabani. Nupi aikhoina bu lairik ningthina hairabadi imung manung amadi samaj saukhatpa oigadoribani. Adugane isemana hainingbadi aikhoi asumba satpa thamoi sengba amaga nungsinaba ikai khumnaba matam manghandaba amadi haksangi damak cheksinba tangai phadeko. Adupu tabak singsi sel yaudana karamna pangthokadoribano. Hiram khudimak sel gi darkar ngaktani chema. Hoi, sel gi hairurabadi awatpagi awatpa ngaktani.
Mani. Adubune mala. Ichema. Bharat Sarkar gi Ministry of Human Resources tagi senthang amadi tengbang kharadi phangle. Aikhoina paikhatkadaba thabaki blueprint amadi plan sing loina leirabani. Ichema. Ichema nangasi tola taraba singidamak minungsiga loinana thauna phana lan thengnari. Aigumna punsida lamangnarabi kayapu. Ijat ki komdagi ikut paiduna chingkhat pirubagi maheina. Ichemabu samaj sina lamchat yautabi amagumna ubiri. Mala. Nupi ekhoise samaj sida hingba kayagi matik lukrabanu ichema. Mala. Ichema. Asumba khanthaba ngamdraba samajigi mipung khudingmakna aibu yeningba mi yengna yengjasanu. Ai maduda kari suninghannaro. Ichema. Ngasi aina tola taraba singi sebada khongpham chetna lepa ngamlibase aigi ipuroibana hinglingai sahi kungi mama Kolkata gi Kalighat leiba Nirman Hriday da satuna Albanian imagi tunginbi ama oirubadagini sakthung phidungdraba mina sokna samnabidraba SIB TB amadi leprosina narba singi damak seba tawduna mapunsi kathokrabi imagi matung karigi aina iloidoribano Asumani ichema. Yengu mala ashram sida jat bijat ki khenaba leitana amatta oibagi wakhanda punna hingminaribase nungsidra. Sasa Ali gi namaz ki matam yora amale azan laurakli. Aina ashram sida laktringaidadi Islam amadi Kristan dharmabu kaya dalana amadi hangoina khalluba. Adubu ngasidi khangjare. Ishwar haibasidi amatta oiramle. Aikhoigi ashram sida magi lining laisol kaya pangthokli. Kana amana Quran, kana amana Bible, kana amana Sri Krishna ki naam sonari. Puspa kaidore angang sidi lai hokana horin he mala Yam sari jima. Mala water bag to ising asaba hapaga amukta puro paracetamol mahilay badu adu supairo. Ahoy jima. Puspa si mito pangthuo isabu yam ingabrane Yam ingi mama. si Isaze kano madawe. mama pambige ko kambal sina kongi se isa naba ya poteda Idak sida laijare jima. si hidak thaksi ko hidak thadi naba pharadoni yado launa katho usi ho aduni dana isadi maramok pini ko Mama, hauzik aigi mangda aikhoi imado laklami. Aduga aibu mana pubige lao hairamiba. Puspa mado mang haiduni kaisu tawruye mama leisidi Aikhoi bubasu imasu esna naraga loina sikre ko. Puspa Mina aisu espagi ainaribase aisu siradoiro mama. nate Aidi yam siningdi mama. Puspa Ai saudri phoba ingninge. Puspa Ai busidana bala ingbiyo. Ai bukanbiyo mama. mama gi Puspa karino ngasi isa na ngangi dubo isa kaisu tawdiye mama ne isa bu puraga soidana layengani mama nangbu khak thado oye Puspa mama gi ithanung da chet na kondu na thamliba isabu taibang kanana sumundu na satpangamloi se mama sumbige ko se tuma Ima! Yumay jae! Ako yumay jae! Ima! Ang sambay jae! Mala! Ang nangsing lakna puto ay aswan ba ahan sindo ang magtatanggo ko kanina ba kaya jen ke apay ba habani mayam jen ke ba jen ka kanan siya mayay tamba si Rakes kaya ba may karamani mayam po naman kurang na sinsipahan na ba magkakanan siya mala ay dito ay mo kayo naman nagtitinsin dito mo Ijemo! Sabay sabi! Mayam pagkaro! Ya Allah! Magkadikan! Bagawan! Ashram sidi may natum na sakre na tola taraba asol anasi nga sidi
Kamdong na nga si ahing si Malian gani. Aduga, angangsing nga si nakamdaw ba? Oh, Rakesh, nang si Wathok na minungsikang did ako. Isor na nang bunong maditay banggi asyang bamasak ubang amanbisan. Hey, Sor! Tolabi nanay ay busanging bibaloy diribara. Masinapun sige karamba nanggi anaw basanging no. Asol anak kayagi seba taw jaribi ay bo. Nahak na karisu tawjan bidrabara. Nate, ay iwakalale. Ay ipun sinahingling ay sida. Tola taraba singgi seba taw duna. Isor gidamakta kway dagi masaktok patabakara. Ay soy da na taw kigani. Tola birada na upay lejadra singgi damak leplam mihay ba. Nga sige taybang sida. Mayekseng na ulam kigani. Kanano ni nupa amamuk sanga isina. Aibu masibu amuk te ugidrisa. Kayumamta hangjage bai ma. Ibungo kari Yum sibu ekoi ibe maradhagi. ya nate ibungo kanana amuk taksila inuni sida. Ibungo madine ashram da laikhiba kuirabani magi ashram da hangucho. Ima ai lamdam sigi NGO singi thabak thoram singbu yengsinnaba leijaba OSD ni. Mingna Mahesh kauje. Minungsi khangdaba miwai kharana ngarang numidang magi ashram do tumna mai thadok pirambadagi angang singi damak changjafam thiba yumlom da chatkhi haiba tajabadagi lakjabani ba. Yaragadi isan Radhabu amukta unhanbiu. Ai chithi simta pijaramge. Ibungo gi chithi haisi. Nate ima. Isan Radhabu lana ubigano. Radhadi prakriti amadi khushemna naihatpiraba tola taraba singbu thaujalgi irik khikpiribi minungsigi lairembi. Ibungo Mahakti Bharat ki CHANU laktagi adarsa suna tillaba tomthin ngalibi arangba thawan michak. Aisu isalgi mafamda yam lanki. Phatraba wakhal sina mabu lana lamjingnana ba hotar. Mapuroiba yaudраbi nupi mana Sahi kun hena tola taraba singi damakta yai phananaba torukliba thabak singda masak khangbiradana Bharat ki Rashtrapati Bhavandagi Radhabu Padma Vibhushan pinanaba khalaklabani neiba. Asengbarane ibungo Radhabu Padma Vibhushan pinaba khalle haiba soidre ko ibungo. Asengbani hayengdi lamdam sigi pause singda Radhagi maramda photo ga konana yamna inaraklagani. Award asida sunati. Asia gi chauraba nupi gi sangstan amagi su chairperson oina thabak punana ba khalak. Adubo lamdam sigi wakhal leitraba ikhoinadi lanjadrabi mabu wathok chaurabi Radha oihana ba hotna. Mairi lakta tin khraba ashrambu amuk nauna semgatpada ai sumateng pangani. Ibungo Radha kadai da none nang nabung nation gi khungul lirai nang ibung airam khoko Radha. Masu ningamdana chatkredo lairik laisugi mangal mapung phana phangdrabi dharmagi akhuba mityengi wakhal sine imaubu oktali chatpi lamchat naidabini haina kaya lana khallu onthokda ningamakte da inemgi Radha miwa lauduna nahak thaktagi ikaiba nanglagani sagai jat taragani khanduna yumsidagi tanthoklubathi nangina phamda ipap langjakhiba oina thoklaredo sanagi asengma magun mai khaktana khangbago senglaba imaugi thamoi sunga sidi masak khanglakle thamoi sida chaklakliba anutabki mairise aina achum aran khanthaba ngamludabadagini inemgi Radha nang nama aibu warauganu koibema imana nangbu khulam toina kauri nang yumsida inemgi nakta amuktadi halakko ko Radha